ꯊꯧꯕ ꯃꯄꯥꯟꯗ ꯂꯩꯂꯦꯡꯗꯨꯅ ꯊꯝꯂꯤꯕ ꯅꯥꯎꯕꯤꯒꯤ ꯐꯣꯇꯣꯗꯣ ꯑꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯗꯣꯛꯇꯔꯗꯨꯅ ꯄꯤꯔꯝꯕ ꯆꯦꯗꯣ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯂꯧꯊꯣꯛꯂꯕ ꯃꯇꯨꯡ ꯍꯥꯡꯗꯣꯛꯂꯨꯏ꯫ ꯗꯥ ꯊꯧꯕ, ꯑꯩ ꯃꯈꯥ ꯇꯥꯅ ꯍꯤꯡꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦ꯫ ꯑꯩ ꯏꯆꯥꯕꯨ ꯎꯅꯤꯡꯂꯕꯁꯨ ꯎꯕ ꯐꯪꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦ꯫ ꯉꯁꯤꯒꯤ ꯑꯍꯤꯡꯁꯦ ꯍꯧꯈꯤꯅꯤ ꯈꯟꯕꯗ ꯃꯤꯄꯥꯏꯔꯦ꯫ ꯑꯩ ꯊꯦꯡꯅꯔꯨꯕꯅ ꯗꯥꯒꯤ ꯄꯨꯟꯁꯤꯁꯨ ꯃꯩꯔꯤꯂꯛꯇ ꯆꯤꯡꯁꯤꯜꯂꯦꯀꯣ꯫ ꯅꯨꯃꯤꯠꯇꯨꯗ ꯗꯥꯅ ꯑꯩꯕꯨ ꯀꯟꯕꯤꯔꯝꯗ꯭ꯔꯕ ꯗꯥꯁꯨ ꯋꯥꯔꯝꯂꯣꯏ꯫ ꯍꯪꯂꯤ ꯉꯁꯤꯁꯨ ꯋꯥꯍꯪꯁꯦ ꯇꯠꯇꯅ ꯀꯔꯤꯒꯤꯗꯃꯛ ꯗꯥꯅ ꯑꯩꯕꯨ ꯀꯟꯕꯤꯕ? ꯗꯥꯅ ꯂꯣꯠꯇꯨꯅ ꯊꯝꯂꯤꯕ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯣ ꯍꯥꯏꯗ꯭ꯔꯕꯁꯨ ꯈꯪꯉꯤ꯫ ꯑꯩꯁꯨ ꯗꯥꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯈꯤꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯗꯥꯒꯤ ꯊꯃꯣꯏ ꯍꯦꯟꯅ ꯊꯨꯒꯥꯏꯔꯝꯕ ꯑꯩ ꯄꯥꯝꯗꯤꯌꯦ꯫ ꯃꯊꯪ ꯃꯄꯣꯛ ꯍꯥꯏꯕꯗꯨꯃ ꯂꯩꯔꯝꯕ ꯊꯣꯛꯂꯕ ꯑꯩ ꯗꯥꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯄ ꯑꯣꯏꯖꯒꯦ ꯍꯥꯏꯅ ꯏꯁꯣꯔ ꯃꯥꯒꯤ ꯃꯐꯝꯗ ꯅꯤꯖꯔꯝꯒꯦ꯫ ꯆꯟꯅꯐꯝ ꯈꯪꯗ꯭ꯔꯕꯤ, ꯂꯩꯔꯥꯡꯒ ꯄꯥꯡꯈꯛ ꯑꯣꯏꯕꯤ, ꯂꯩꯅꯝ ꯌꯥꯎꯗ꯭ꯔꯕꯤ ꯆꯣꯏꯅ ꯀꯦꯜꯂꯕ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯅꯤꯡꯊꯤꯅ ꯈꯨꯝꯒꯠꯄꯤꯗꯨꯅ ꯏꯁꯣꯔ ꯃꯥꯒꯤ ꯈꯨꯌꯥꯈꯥꯗ ꯊꯝꯕꯤꯕꯒꯤ ꯂꯃꯟꯗꯤ ꯑꯩ ꯁꯤꯡꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯃꯤꯂꯨꯞ ꯄꯤꯗꯅ ꯀꯪꯗ꯭ꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯅꯨꯡꯉꯥꯏ ꯃꯤꯅꯣꯛ ꯄꯤꯕꯤꯔꯤꯕ ꯗꯥ ꯊꯧꯕ, ꯅꯍꯥꯛꯀꯤ ꯐꯠꯇꯕ ꯗꯁꯥ ꯄꯨꯝꯕ ꯑꯩꯅ ꯄꯨꯗꯨꯅ ꯆꯠꯄ ꯑꯣꯏꯁꯅꯨ꯫ ꯗꯥ ꯊꯧꯕ, ꯑꯩꯅ ꯁꯤꯡꯕ ꯉꯝꯈꯤꯗ꯭ꯔꯕ ꯗꯥ ꯑꯃꯗꯤ ꯕꯕꯥꯒꯤ ꯂꯃꯟ ꯏꯆꯥ ꯊꯣꯏꯅ ꯁꯤꯡꯕ ꯉꯝꯕ ꯑꯣꯏꯁꯅꯨꯀꯣ꯫ ꯑꯩ ꯉꯁꯤꯒꯤ ꯑꯍꯤꯡꯁꯦ ꯌꯥꯝ ꯋꯥꯔꯦ꯫ ꯀꯔꯤꯒꯤꯅꯣ ꯏꯁꯣꯔ ꯃꯥꯅ ꯏꯐꯪꯗ ꯑꯁꯨꯛ ꯑꯠꯄꯤꯔꯤꯕ? ꯃꯁꯤ ꯄꯨꯝꯕ ꯑꯩꯅ ꯗꯥ ꯄꯥꯔꯤꯕꯨ ꯅꯨꯡꯁꯤꯔꯨꯕꯅꯅꯤꯀꯣ꯫ ꯏꯆꯥ ꯊꯣꯏꯗꯣ ꯌꯥꯝ ꯎꯅꯤꯡꯉꯤ꯫ ꯏꯆꯥꯗꯨꯒꯤ ꯈꯣꯟꯖꯦꯜ ꯇꯥꯗꯅ, ꯏꯆꯥꯗꯨꯒꯤ ꯅꯨꯡꯁꯤꯔꯕ ꯁꯛꯇꯝ ꯎꯗꯅ ꯑꯩ ꯆꯠꯄ ꯇꯥꯔꯕ꯭ꯔꯥ ꯗꯥ ꯊꯧꯕ? ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯥꯒꯩ ꯃꯨꯠꯄ ꯑꯩ ꯄꯥꯝꯗꯤꯌꯦ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯗꯒꯤ ꯏꯆꯥꯊꯣꯏꯒꯤ ꯄꯨꯟꯁꯤꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯌꯦ꯫ ꯗꯥ, ꯏꯆꯥꯁꯤꯕꯨ ꯗꯥꯒꯤ ꯅꯆꯥꯅꯤ ꯈꯟꯅ ꯆꯦꯛꯁꯤꯟꯅ ꯊꯝꯕꯤꯌꯨꯀꯣ꯫ ꯗꯥ, ꯍꯥꯏꯅꯤꯡꯕ ꯋꯥꯍꯩꯗꯤ ꯀꯌꯥ ꯂꯩꯌꯦ, ꯑꯗꯨꯕꯨ ꯈꯨꯠꯁꯤꯅ ꯏꯖꯕ ꯐꯥꯎ ꯉꯝꯗ꯭ꯔꯦ꯫ ꯑꯩꯒꯤ ꯏꯆꯥꯒꯤ ꯄꯨꯟꯁꯤ ꯀꯟꯕꯤꯔꯛꯄꯒꯤꯗꯃꯛ ꯊꯋꯥꯏꯁꯤꯅ ꯗꯥꯕꯨꯗꯤ ꯀꯧꯖꯕ ꯉꯝꯂꯔꯣꯏꯌꯦ꯫ ꯑꯩ ꯆꯠꯈ꯭ꯔꯕꯁꯨ ꯏꯃꯨꯡꯗꯨꯗ ꯑꯩꯒꯤ ꯃꯍꯨꯠ ꯁꯦꯡꯂꯕꯤ ꯂꯩꯔꯥꯡ ꯑꯃ ꯆꯪꯖꯐꯝ ꯄꯤꯅꯕꯤꯌꯨꯀꯣ꯫ ꯊꯧꯕ ꯆꯦꯗꯣ ꯆꯦꯆꯠ ꯄꯥꯏꯁꯤꯟꯗꯨꯅ ꯋꯥꯅ ꯀꯞꯆꯔꯛꯏ꯫ ꯅꯥꯎꯕꯤ, ꯐꯣꯡꯗꯣꯛꯈꯤꯗ꯭ꯔꯕ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯃꯄꯣꯛ ꯑꯁꯤꯃꯒꯤ ꯊꯃꯣꯏꯗ ꯑꯗꯨꯃꯛ ꯂꯩꯔꯁꯅꯨ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯀꯅꯥꯗꯁꯨ ꯀꯨꯠꯁꯤꯟꯅꯕ ꯉꯝꯂꯣꯏꯌꯦ꯫ ꯅꯪꯅ ꯏꯅꯥꯛꯇꯒꯤ ꯆꯠꯈ꯭ꯔꯕꯁꯨ ꯏꯆꯥꯊꯣꯏ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯍꯧꯔꯤꯌꯦ꯫ ꯏꯆꯥꯊꯣꯏꯒꯤ ꯑꯁꯦꯡꯕ ꯃꯃꯥꯗꯤ ꯅꯪꯅꯦ꯫ ꯅꯪ ꯅꯠꯇꯕ ꯀꯅꯥꯗꯁꯨ ꯃꯃꯥ ꯍꯥꯏꯅ ꯀꯧꯍꯜꯂꯣꯏꯌꯦ꯫ ꯐꯣꯇꯣꯗꯨꯕꯨ ꯅꯨꯡꯁꯤꯅ ꯅꯥꯜꯂꯗꯨꯅ ꯅꯪꯅ ꯐꯪꯈꯤꯕ ꯑꯋꯥꯕ ꯀꯌꯥ ꯏꯆꯥꯗ ꯃꯃꯤ ꯐꯥꯎ ꯇꯥꯍꯜꯂꯣꯏꯌꯦ꯫ ꯅꯪꯕꯨ ꯅꯨꯡꯉꯥꯏꯍꯟꯕ ꯉꯝꯈꯤꯗ꯭ꯔꯕꯁꯨ ꯏꯆꯥꯒꯤꯗꯃꯛ ꯄꯨꯟꯁꯤꯁꯦ ꯀꯠꯊꯣꯛꯇꯨꯅ ꯍꯤꯡꯈꯤꯒꯅꯤꯌꯦ ꯑꯩ ꯏꯆꯥꯊꯣꯏꯒꯤ ꯃꯤꯅꯣꯛꯀꯤꯗꯃꯛ꯫ ꯊꯧꯕ ꯃꯁꯥꯗꯣ ꯈꯪꯖꯕ ꯉꯝꯗꯦ, ꯋꯥꯕꯅꯁꯨ ꯂꯣꯏꯔꯤ꯫ ꯏꯆꯥꯒꯤ ꯃꯤꯅꯣꯛꯇꯨꯅ ꯅꯪꯒꯤ ꯃꯤꯠꯀꯤ ꯄꯤꯔꯥꯡꯗꯣ ꯃꯨꯠꯈꯤꯕ ꯑꯣꯏꯁꯅꯨ꯫ ꯑꯩꯒꯤꯗꯃꯛ ꯏꯆꯥꯊꯣꯏ ꯂꯩꯔꯤꯌꯦ, ꯑꯗꯨꯕꯨ ꯃꯄꯣꯛꯁꯤꯃꯒꯤꯗꯤ ꯅꯤꯡꯉꯝꯗꯅ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯒꯅꯤꯀꯣ ꯑꯩꯗꯤ꯫ ꯃꯁꯥꯗꯣ ꯀꯞꯄ ꯊꯤꯡꯗꯨꯅ, ꯅꯠꯇꯦ, ꯑꯩꯅ ꯀꯞꯇꯨꯅ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇꯦ꯫ ꯑꯩꯅ ꯑꯁꯨꯝꯅ ꯂꯩꯔꯕꯗꯤ ꯏꯆꯥꯊꯣꯏꯗꯤ ꯀꯅꯥꯅ ꯌꯦꯡꯁꯤꯟꯕꯤꯒꯅꯤ? ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯆꯍꯤ ꯈꯔ ꯍꯧꯈꯤ꯫ ꯄꯥꯔꯤꯁꯨ ꯊꯥꯖꯒ ꯂꯨꯍꯣꯡꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯗꯨꯅ ꯃꯈꯥ ꯇꯥꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜ ꯑꯃꯅ "ꯄꯄꯥ, ꯄꯄꯥ" ꯃꯁꯨꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯕꯗ ꯒꯨꯂꯥꯞ ꯊꯣꯛꯂꯛꯇꯨꯅ "ꯏꯁꯨ ꯍꯜꯂꯦꯗꯅ" ꯂꯟꯆꯦꯟꯕ ꯍꯔꯥꯎꯅ "ꯄꯨꯄꯨ, ꯑꯩꯈꯣꯏ ꯐꯥꯔꯁ ꯇꯥꯔꯝꯒꯤ ꯑꯦꯛꯖꯥꯝꯗꯣ ꯍꯥꯏꯗꯣꯛꯑꯦ ꯇꯨ, ꯍꯟꯗꯛꯁꯨ ꯑꯩꯅ ꯃꯀꯣꯛ ꯂꯥꯛꯑꯦ ꯈꯪꯉꯕꯣ?" ꯃꯆꯤꯟ ꯃꯆꯥꯗ ꯄꯦꯊꯗꯨꯅ ꯉꯥꯡꯉꯤ꯫ ꯒꯨꯂꯥꯞ ꯍꯔꯥꯎꯅ ꯃꯁꯨꯒꯤ ꯃꯀꯣꯛ ꯅꯥꯟꯊꯕꯤꯗꯨꯅ
ꯑꯗꯨꯅꯤꯗꯅ ꯏꯁꯨꯁꯤꯗꯤ ꯃꯀꯣꯛꯇ ꯇꯥꯒꯗꯕꯅꯤ ꯄꯄꯥ ꯂꯥꯛꯂꯗꯤ ꯍꯔꯥꯎꯔꯅꯤ ꯉꯥꯏꯈꯣ ꯄꯄꯥꯗ ꯐꯣꯟ ꯇꯧꯒꯦ ꯍꯣꯔꯦꯟ ꯀꯩ ꯊꯨꯡꯁꯤꯒꯦ ꯍꯥꯏꯔꯛꯎꯁꯦ ꯂꯥꯟꯆꯦꯟꯕ ꯉꯥꯏꯍꯥꯛ ꯈꯟꯗꯨꯅ ꯄꯨꯄꯨ ꯉꯔꯥꯡ ꯆꯥꯕꯗꯣ ꯃꯣꯔꯣꯛ ꯁꯥꯕꯗꯣ ꯀꯨꯏꯂꯥꯞ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯏꯀꯥꯏꯊꯕꯤ ꯂꯩꯋꯥ ꯁꯤꯡꯖꯨꯗꯨꯔꯣ ꯂꯥꯟꯆꯦꯟꯕ ꯅꯐꯦꯠ ꯇꯧꯅ ꯍꯣꯏ ꯄꯨꯄꯨ ꯐꯔꯦ ꯄꯨꯄꯨ ꯍꯥꯏꯈ꯭ꯔꯒꯦ ꯐꯤꯔꯣꯜ ꯍꯣꯡꯗꯣꯔꯣ ꯄꯨꯄꯨꯅꯦ ꯆꯥꯛ ꯊꯤꯕꯤꯔꯝꯂꯒꯦ ꯌꯥꯔꯅꯤ ꯑꯩ ꯑꯗꯨꯝ ꯊꯤꯔꯒꯦ ꯄꯨꯄꯨ ꯂꯥꯟꯆꯦꯟꯕ ꯆꯪꯈ꯭ꯔꯕ ꯃꯇꯨꯡ ꯊꯧꯕꯗ ꯀꯣꯜ ꯇꯧꯔꯤ ꯕꯕꯥ ꯀꯩ ꯂꯩꯔꯒꯦ ꯏꯁꯨ ꯊꯣꯏꯒꯤ ꯑꯦꯛꯖꯥꯝꯗꯣ ꯉꯁꯤ ꯆꯦ ꯄꯤꯔꯛꯏ ꯊꯧꯕ ꯍꯔꯥꯎꯅ ꯑꯗꯨꯗꯤ ꯀꯝꯗꯧꯔꯦ ꯕꯕꯥ ꯏꯁꯨꯅꯤꯗꯅ ꯃꯀꯣꯛꯇ ꯇꯥꯗꯅ ꯂꯥꯛꯄ ꯑꯗꯨꯕꯨꯗꯤ ꯑꯩꯒꯤ ꯏꯆꯥꯅꯤꯗꯅ ꯉꯥ ꯑꯆꯧꯕ ꯑꯃꯇ ꯌꯦꯡꯕꯤꯔꯛꯎ ꯑꯗꯨꯒꯅꯦ ꯏꯀꯥꯏꯊꯕꯤꯒ ꯂꯥꯏꯋꯥꯒꯗꯣ ꯃꯗꯨꯁꯨ ꯌꯦꯡꯕꯤꯔꯛꯎ ꯁꯤꯡꯖꯨ ꯁꯨꯕꯤꯒꯦ ꯐꯣꯟ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯊꯧꯕ ꯐꯣꯟꯒꯤ ꯋꯥꯜꯄꯦꯄꯔꯗ ꯌꯥꯎꯔꯤꯕ ꯂꯥꯟꯆꯦꯟꯕꯒꯤ ꯐꯣꯇꯣꯗꯨ ꯌꯦꯡꯗꯨꯅ ꯅꯨꯡꯁꯤꯅ ꯆꯨꯞꯂꯤ ꯃꯌꯨꯝ ꯌꯧꯔꯕ ꯃꯇꯨꯡ ꯊꯧꯕ ꯃꯆꯥꯒꯤ ꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯏꯆꯥꯊꯣꯏ ꯆꯔꯥ ꯋꯥꯠꯂꯕ ꯅꯪꯕꯣ ꯋꯥꯠꯂꯦ ꯄꯄꯥ ꯍꯧꯒꯠꯇꯨꯅ ꯆꯦꯟꯈꯤ ꯑꯗꯨꯒ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯃꯄꯥꯗ ꯄꯤ ꯊꯧꯕ ꯏꯁꯤꯡꯗ ꯊꯛꯇꯨꯅ ꯃꯆꯥꯒꯤ ꯃꯥꯏꯗ ꯅꯨꯡꯁꯤꯅ ꯆꯨꯞꯂꯤ ꯏꯆꯥꯊꯣꯏꯗꯅꯤ ꯄꯄꯥ ꯅꯪ ꯋꯥꯕ꯭ꯔꯣ ꯋꯥꯗꯦ ꯀꯩꯒꯤ ꯋꯥꯗꯣꯏꯅꯣ ꯊꯕꯛ ꯋꯥꯅ ꯁꯨꯕꯁꯨ ꯅꯠꯇꯅ ꯂꯥꯟꯆꯦꯟꯕ ꯃꯄꯥꯒꯤ ꯃꯈ꯭ꯋꯥꯡꯗ ꯀꯣꯟꯁꯤꯟꯖꯗꯨꯅ ꯑꯗꯨꯗꯤꯅꯦ ꯄꯄꯥ ꯑꯩꯅ ꯊꯕꯛꯀꯁꯦ ꯆꯥꯎꯅ ꯇꯧꯔꯒ ꯄꯄꯥꯁꯦ ꯅꯤꯡꯊꯧ ꯑꯣꯏꯍꯟꯗꯣꯏꯅꯦ ꯑꯗꯨꯒꯅꯦ ꯄꯨꯄꯨꯅ ꯐꯃꯨꯡꯗ ꯑꯗꯨꯝ ꯍꯤꯞꯍꯟꯗꯣꯏꯅꯦ ꯊꯧꯕ ꯃꯆꯥꯒꯤ ꯋꯥꯍꯩꯗꯨꯗ ꯅꯨꯡꯁꯤꯅ ꯌꯦꯡꯊꯖ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯂꯤ ꯏꯆꯥꯅ ꯍꯌꯦꯡꯋꯥꯏ ꯆꯥꯎꯔꯒ ꯕꯕꯥ ꯄꯣꯊꯥꯗꯣꯏꯅꯤ ꯄꯄꯥ ꯁꯦ ꯐꯤꯔꯣꯜ ꯍꯣꯡꯂꯣ ꯂꯥꯛꯑꯣꯕ ꯂꯥꯛꯑꯣ ꯃꯆꯥꯕꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯄꯨꯁꯤꯟꯕꯤꯈꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯆꯥꯛ ꯇꯣꯛꯂꯗꯨꯅ ꯂꯥꯟꯆꯦꯟꯕ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯅꯣꯡꯗꯣꯜꯊꯛꯇ ꯊꯣꯛꯂꯤꯕ ꯊꯋꯥꯟꯃꯤꯆꯥꯛꯁꯤꯡꯗꯣ ꯌꯦꯡꯗꯨꯅ ꯂꯩ ꯃꯃꯥ ꯊꯋꯥꯟꯃꯤꯆꯥꯛꯁꯤꯡꯗꯨꯕꯨ ꯌꯦꯡꯗꯨꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯏ ꯃꯃꯥ ꯅꯪ ꯀꯩꯒꯤ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯤꯕꯅꯣ ꯃꯃꯥ ꯃꯤꯒꯤꯗꯤ ꯁ꯭ꯀꯨꯜ ꯆꯠꯂꯝꯗꯥꯏ ꯃꯆꯥꯒ ꯂꯣꯏꯁꯤꯟꯕꯤꯌꯦ ꯑꯩꯒꯤꯗꯤ ꯄꯄꯥꯒ ꯄꯨꯄꯨꯒꯅ ꯃꯃꯥ ꯄꯄꯥꯁꯤ ꯌꯥꯝ ꯋꯥꯔꯦ ꯃꯄꯤ ꯇꯥꯔꯛꯇꯨꯅ ꯄꯦꯔꯤ ꯄꯦꯔꯤ ꯃꯃꯥ ꯑꯩ ꯃꯃꯥ ꯌꯥꯝ ꯎꯅꯤꯡꯉꯦ ꯃꯃꯥꯒꯤ ꯐꯣꯇꯣ ꯅꯠꯇꯅ ꯃꯃꯥꯕꯨ ꯎꯕ ꯐꯪꯗꯤꯌꯦ ꯃꯃꯥ ꯅꯆꯥꯕꯨ ꯅꯨꯡꯁꯤꯗꯕ꯭ꯔꯣ ꯃꯃꯥ ꯑꯩ ꯃꯃꯥ ꯌꯥꯝ ꯎꯅꯤꯡꯉꯦ ꯂꯥꯛꯑꯣ ꯃꯃꯥ ꯃꯆꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯗꯨꯅ ꯊꯧꯕ ꯃꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ ꯃꯄꯤ ꯇꯩꯊꯣꯛꯇꯨꯅ ꯃꯆꯥꯒꯤ ꯅꯥꯛꯇ ꯐꯝꯊꯔꯛꯏ ꯃꯄꯥ ꯍꯦꯛ ꯐꯝꯊꯔꯛꯄꯒ ꯂꯥꯟꯆꯦꯟꯕ ꯃꯄꯤꯗꯨ ꯇꯩꯊꯣꯛꯇꯨꯅ ꯅꯐꯦꯠ ꯇꯧꯅ ꯄꯄꯥ ꯏꯆꯥꯊꯣꯏ ꯃꯃꯥ ꯅꯤꯡꯁꯤꯡꯗꯨꯅ ꯆꯤꯟꯕꯥꯡꯗ ꯃꯃꯜ ꯃꯤꯅꯣꯛ ꯅꯣꯛꯎ ꯅꯪꯅ ꯀꯞꯇꯨꯅ ꯃꯃꯥ ꯍꯥꯏꯅ ꯀꯧꯔꯝꯂꯗꯤ ꯃꯃꯥꯁꯨ ꯋꯥꯅ ꯏꯆꯥꯕꯨ ꯌꯦꯡꯂꯝꯒꯅꯤꯌꯦ ꯄꯄꯥ ꯃꯃꯥꯅ ꯑꯩ ꯅꯨꯡꯁꯤꯔꯝꯒꯗ꯭ꯔꯥ ꯑꯩꯗꯤ ꯃꯃꯥꯁꯨ ꯃꯁꯛ ꯎꯍꯧꯗꯦ ꯑꯩ ꯄꯣꯛꯄ ꯅꯨꯃꯤꯠꯇ ꯃꯃꯥ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯈꯤ ꯍꯥꯏ ꯄꯄꯥ ꯑꯩꯁꯤ ꯌꯥꯝ ꯐꯠꯇꯕ꯭ꯔꯥ ꯋꯥꯈꯜ ꯁꯣꯟꯊꯖ ꯇꯝꯂꯛꯅ ꯃꯩꯅ ꯃꯃꯥ ꯍꯥꯠꯄ ꯃꯆꯥꯅꯤ ꯍꯥꯏꯌꯦ ꯄꯄꯥ ꯑꯩ ꯄꯣꯛꯂꯝꯗ꯭ꯔꯗꯤ ꯃꯃꯥ ꯍꯤꯡꯂꯝꯒꯗ꯭ꯔꯥ ꯄꯄꯥ ꯍꯥꯏꯌꯣ ꯃꯃꯥꯗꯣ ꯑꯩ ꯄꯣꯛꯂꯝꯗ꯭ꯔꯗꯤ ꯍꯤꯡꯂꯝꯒꯅꯤꯀꯣ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯕ ꯃꯇꯧꯗꯨꯗ ꯊꯧꯕ ꯈꯥꯡꯕ ꯉꯝꯗ ꯃꯆꯥꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤ ꯇꯥꯔꯛꯂꯤꯕ ꯄꯤꯗꯣ ꯂꯣꯠꯅ ꯇꯩꯊꯣꯛꯇꯨꯅ ꯏꯆꯥꯊꯣꯏ ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯅꯣ ꯅꯪꯒꯤ ꯃꯃꯥꯗꯣ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯇꯤꯜꯂꯤꯕꯅꯤ ꯏꯆꯥꯒꯤꯗꯃꯛ ꯏꯆꯥꯒꯤ ꯄꯨꯟꯁꯤꯒꯤꯗꯃꯛ ꯀꯠꯊꯣꯛꯂꯝꯂꯕꯅꯤ ꯃꯤꯅ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯏꯆꯥꯒꯤ ꯊꯧꯅꯥ ꯍꯟꯕ ꯌꯥꯗꯦ ꯃꯆꯥꯕꯨ ꯃꯊꯥꯗꯒꯤ ꯂꯧꯊꯣꯛꯇꯨꯅ ꯏꯆꯥꯊꯣꯏ ꯅꯪ ꯃꯃꯥꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ ꯃꯃꯥꯕꯨ ꯅꯨꯡꯁꯤ ꯄꯄꯥ ꯅꯪ ꯃꯃꯥꯕꯨ ꯅꯨꯡꯁꯤꯔꯗꯤ ꯂꯥꯏꯔꯤꯛꯀ ꯃꯔꯨꯞ ꯑꯣꯏꯒꯗꯕꯅꯤ ꯅꯪꯒꯤ ꯃꯃꯥꯒꯤ ꯅꯤꯡꯖꯔꯝꯕ ꯊꯨꯡꯍꯟꯒꯗꯕꯅꯤ ꯏꯆꯥꯒꯤ ꯑꯁꯥꯗꯅꯤ ꯄꯄꯥꯅ ꯍꯤꯡꯂꯤꯕ ꯂꯥꯟꯆꯦꯟꯕ ꯅꯐꯦꯠ ꯇꯧꯅ ꯄꯄꯥ ꯑꯩ ꯄꯄꯥ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯄꯄꯥꯅ ꯍꯥꯏꯕ ꯂꯩ ꯌꯥꯗꯣꯏꯅꯦ ꯃꯃꯥꯒꯤꯁꯨ ꯅꯤꯡꯕ ꯊꯨꯡꯗꯣꯏꯅꯤ ꯊꯧꯕ ꯅꯨꯡꯁꯤꯅ ꯃꯆꯥꯒꯤ ꯈꯖꯥꯏ ꯆꯨꯞꯇꯨꯅ ꯂꯥꯛꯑꯣ ꯇꯨꯝꯃꯨꯔꯁꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯄꯥꯔꯤ ꯊꯕꯛ ꯍꯜꯂꯛꯇꯨꯅ ꯁꯣꯐꯥꯗ ꯐꯝꯊꯩ ꯄꯄꯥ ꯂꯥꯏꯁꯨ ꯐꯝꯊꯔꯛꯇꯨꯅ ꯃꯄꯥꯒꯤ ꯃꯈꯨꯠ ꯄꯥꯏꯔꯛꯏ ꯄꯥꯔꯤ ꯃꯆꯥꯕꯨ ꯐꯝꯈꯠꯇꯨꯅ ꯏꯆꯥꯊꯣꯏꯕꯤ ꯃꯃꯥꯗꯤ
ꯊꯥꯖ ꯏꯁꯤꯡ ꯒ꯭ꯂꯥꯁꯇꯨ ꯄꯥꯏꯗꯨꯅ ꯆꯪꯂꯛꯏ꯫ ꯇꯥꯃꯣ ꯁꯦ ꯏꯁꯤꯡ꯫ ꯄꯄꯥ ꯑꯩ ꯁ꯭ꯀꯨꯜ ꯆꯠꯅꯤꯡꯉꯦ꯫ ꯍꯥꯏꯒꯨꯝꯗꯅ ꯇꯥꯃꯣ ꯃꯊꯪꯗꯒꯤ ꯊꯥꯕꯤꯔꯁꯦ ꯌꯥꯔꯅꯤ ꯏꯆꯥ ꯊꯣꯏꯕꯤꯁꯨ ꯁ꯭ꯀꯨꯜ ꯆꯠꯄ꯫ ꯃꯊꯪꯗꯒꯤ ꯆꯠꯂꯗꯕꯅꯤ꯫ ꯂꯥꯏꯖ ꯍꯔꯥꯎꯅ ꯑꯩ ꯕꯨꯕꯣꯛ ꯃꯅꯥꯛꯇ ꯆꯠꯂꯦ꯫ ꯃꯈꯣꯡ ꯃꯆꯥꯗꯨꯒ ꯆꯦꯟꯈꯤ꯫ ꯊꯥꯖ ꯃꯄꯨꯔꯣꯏꯕꯗ ꯈꯨꯗꯩ ꯄꯤꯗꯨꯅ ꯇꯥꯃꯣ ꯑꯩ ꯌꯨꯝꯁꯨ ꯆꯠꯇ ꯀꯨꯏꯔꯦ ꯑꯃꯨꯛꯇ ꯆꯠꯂꯨꯁꯤꯗꯅ꯫ ꯑꯩ ꯌꯥꯎꯗ꯭ꯔꯁꯨ ꯅꯪ ꯉꯥꯏꯍꯥꯛ ꯆꯠꯂꯨꯆꯣ꯫ ꯑꯩꯒꯤ ꯊꯕꯛ ꯃꯇꯥꯁꯤꯒ꯫ ꯇꯥꯃꯣꯗꯤ ꯑꯩꯈꯣꯏꯗꯁꯨ ꯄꯥꯛ ꯆꯠꯇꯦ꯫ ꯃꯃꯥꯅ ꯇꯥꯃꯣꯕꯨ ꯑꯁꯨꯝ ꯍꯪꯗꯨꯅ ꯂꯩꯌꯦ꯫ ꯑꯩꯁꯨ ꯊꯕꯛ ꯆꯤꯜꯂꯦ ꯍꯥꯏꯃꯟꯗꯅ ꯈꯨꯝꯕ ꯏꯀꯥꯏꯔꯤ꯫ ꯃꯔꯝ ꯂꯩꯇꯅ ꯅꯨꯄꯤ ꯃꯄꯥꯝ ꯇꯣꯏꯅ ꯆꯠꯄꯁꯦ ꯑꯩ ꯀꯌꯥ ꯀꯩꯗꯧꯗꯦꯀꯣ꯫ ꯈꯨꯗꯩꯗꯨ ꯄꯥꯏꯗꯨꯅ ꯍꯧꯒꯠꯈꯤ꯫ ꯂꯟꯆꯦꯟꯕ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛꯀ ꯍꯩꯇꯕ ꯌꯥꯎꯗꯦ꯫ ꯃꯄꯥ ꯃꯄꯨꯉꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯤꯟꯈꯤ꯫ ꯄꯥꯔꯤ ꯑꯃꯗꯤ ꯊꯧꯕ ꯅꯣꯡꯃꯗ ꯊꯦꯡꯅꯈꯤꯗ꯭ꯔꯤ꯫ ꯄꯥꯔꯤ ꯃꯆꯥꯅꯨꯄꯤꯗꯨꯒ ꯍꯔꯥꯎꯅ ꯂꯣꯏꯅꯖꯈꯤ꯫ ꯊꯥꯖꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯍꯤꯡꯂꯤ꯫ ꯁꯣꯝꯗꯁꯨ ꯊꯧꯕ ꯒꯨꯂꯥꯞ ꯑꯃꯗꯤ ꯂꯟꯆꯦꯟꯕ ꯃꯈꯣꯏ ꯑꯍꯨꯝ ꯁꯥꯟꯇꯤ ꯂꯩꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯈꯤ꯫ ꯊꯧꯕꯗꯤ ꯂꯟꯆꯦꯟꯕꯒꯤ ꯄꯨꯟꯁꯤꯒꯤꯗꯃꯛ ꯅꯨꯄꯤ ꯊꯤꯈꯤꯗ꯭ꯔꯤ꯫ ꯂꯟꯆꯦꯟꯕꯕꯨ ꯃꯆꯥꯃꯛꯅꯤ ꯈꯟꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯈꯤ꯫ ꯆꯍꯤ ꯀꯌꯥ ꯍꯧꯈ꯭ꯔꯦ꯫ ꯂꯟꯆꯦꯟꯕꯁꯨ 10 ꯑꯦꯛꯖꯥꯝ 3rd ꯄꯣꯖꯤꯁꯟꯗ ꯆꯟꯗꯨꯅ ꯃꯥꯏ ꯄꯥꯛꯂꯛꯈꯤ꯫ ꯏꯃꯨꯡ ꯑꯗꯣ ꯍꯔꯥꯎꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯧꯈ꯭ꯔꯦ꯫ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤꯕ ꯅꯥꯎꯕꯤꯒꯤ ꯐꯣꯇꯣ ꯑꯗꯨ ꯌꯦꯡꯗꯨꯅ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜꯅ ꯅꯥꯎꯕꯤ ꯅꯨꯡꯁꯤꯅ ꯌꯦꯡꯖꯔꯛ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯅꯪꯅ ꯏꯅꯥꯛꯇ ꯇꯤꯟꯗꯨꯅ ꯂꯩꯔꯝꯂꯕꯗꯤ ꯏꯆꯥꯒꯤ ꯅꯨꯡꯉꯥꯏꯕ ꯁꯔꯨꯛꯁꯦ ꯅꯪꯁꯨ ꯌꯥꯎꯔꯝꯒꯅꯤꯀꯣ꯫ ꯄꯄꯥ ꯂꯟꯆꯦꯟꯕ ꯇꯨꯡꯗꯒꯤ ꯃꯄꯥꯕꯨ ꯀꯣꯟꯁꯤꯜꯂꯛꯏ꯫ ꯏꯆꯥꯊꯣꯏ ꯄꯨꯄꯨꯗꯣ ꯁꯥꯔ ꯍꯣꯏ ꯐꯣꯟ ꯇꯧꯍꯧꯔꯤ ꯆꯥꯛ ꯀꯧꯅꯤ ꯍꯥꯏꯌꯦ꯫ ꯏꯆꯥꯊꯣꯏ ꯅꯪꯗꯤ ꯃꯈꯥ ꯀꯥꯏ ꯇꯝꯒꯦ ꯈꯜꯂꯤꯕ? ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯁꯤꯒ ꯄꯄꯥꯗꯤ ꯅꯪ ꯁꯤꯗ ꯊꯝꯅꯤꯡꯗꯤꯌꯦ꯫ ꯃꯄꯥꯒꯤ ꯇꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯄꯄꯥ ꯑꯩ ꯃꯅꯤꯄꯨꯔꯗ ꯑꯁꯨꯝ ꯂꯩꯒꯅꯤꯌꯦ꯫ ꯑꯩ ꯄꯄꯥ ꯄꯨꯄꯨꯗꯒꯤ ꯂꯥꯞꯊꯣꯛꯄ ꯉꯝꯂꯣꯏ꯫ ꯑꯥꯗ ꯇꯝꯂꯁꯨ ꯁꯤꯗ ꯇꯝꯂꯁꯨ ꯆꯞ ꯃꯥꯟꯅꯩ꯫ ꯑꯩ ꯄꯄꯥꯗꯒꯤ ꯂꯥꯞꯊꯣꯛꯀꯗꯕ ꯑꯣꯏꯔꯗꯤ ꯑꯩ ꯂꯥꯏꯔꯤꯛ ꯇꯝꯂꯣꯏ꯫ ꯏꯆꯥꯊꯣꯏ ꯀꯔꯤꯒꯤ ꯂꯥꯞꯀꯗꯧꯔꯤꯕꯅꯣ? ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤꯗꯃꯛꯅꯤ꯫ ꯌꯨꯝꯁꯤꯒꯤꯗꯃꯛ, ꯃꯃꯥꯒꯤꯗꯃꯛ, ꯑꯩꯒꯤꯗꯃꯛ, ꯄꯨꯄꯨꯒꯤꯗꯃꯛꯅꯤ꯫ ꯅꯪꯅ ꯃꯤꯁꯛ ꯅꯥꯏꯕ ꯃꯤ ꯑꯃ ꯑꯣꯏꯔꯛꯄꯗꯨꯅꯤ ꯄꯨꯝꯅꯃꯛꯀꯤ ꯄꯥꯟꯗꯝ꯫ ꯄꯄꯥ ꯅꯆꯥꯕꯨ ꯊꯥꯖꯕꯤꯌꯨ꯫ ꯁꯤꯗ ꯂꯩꯔꯕꯁꯨ ꯑꯩ ꯀꯟꯅ ꯍꯣꯠꯅꯒꯅꯤꯌꯦ꯫ ꯅꯆꯥꯒꯤ ꯋꯥꯁꯛꯁꯨ ꯃꯗꯨꯅꯤ꯫ ꯄꯨꯝꯅꯃꯛꯀꯤ ꯅꯤꯡꯕ ꯊꯨꯡꯍꯟꯒꯅꯤ ꯄꯄꯥ꯫ ꯑꯗꯨꯕꯨ ꯅꯆꯥ ꯄꯄꯥꯗꯒꯤ ꯂꯥꯞꯅ ꯑꯩ ꯂꯩꯕ ꯉꯝꯂꯣꯏ꯫ ꯄꯄꯥꯁꯨ ꯑꯩ ꯎꯗꯅ ꯂꯩꯕ ꯉꯝꯂꯣꯏ ꯍꯥꯏꯕ ꯈꯪꯉꯤ꯫ ꯊꯧꯕ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯄꯄꯥꯁꯨ ꯏꯆꯥꯗꯒꯤ ꯂꯥꯞꯅ ꯂꯩꯕ ꯉꯝꯂꯣꯏꯅꯦ꯫ ꯐꯔꯦ ꯏꯆꯥꯒꯤ ꯊꯃꯣꯏꯅ ꯑꯗꯨ ꯌꯧꯔꯕꯗꯤ ꯑꯐꯕ ꯑꯃ ꯌꯦꯡꯗꯨꯅ ꯄꯄꯥꯒ ꯆꯠꯇꯨꯅ ꯍꯪꯂꯨꯔꯁꯤ꯫ ꯄꯄꯥ ꯑꯩꯗꯤ ꯀꯥꯎꯏ꯫ ꯗꯨꯀꯥꯟꯒꯤ ꯀꯀꯥꯅ ꯐꯣꯟ ꯇꯧꯔꯛꯑꯝꯕꯅꯦ ꯄꯣꯠ ꯈꯔ ꯄꯨꯔꯛꯑꯦ ꯍꯥꯏꯌꯦ꯫ ꯑꯣ ꯗꯦꯜꯂꯤꯗꯒꯤ ꯄꯣꯠ ꯈꯔ ꯂꯧꯊꯔꯨꯅꯦ ꯍꯥꯏꯕꯅꯤ꯫ ꯑꯁ ꯄꯄꯥ ꯑꯣꯐꯤꯁ ꯑꯃꯨꯛ ꯆꯠ ꯗꯨꯀꯥꯟꯒꯤ ꯑꯃꯨꯛ ꯁꯦꯟꯅ ꯑꯃꯗꯤ ꯇꯣꯛꯑꯣ ꯋꯥꯅꯤ ꯄꯄꯥ꯫ ꯑꯋꯥꯕꯁꯨ ꯑꯃꯠꯇ ꯅꯠꯇꯕꯁꯤꯗ ꯄꯨꯄꯨꯗ ꯍꯥꯏꯌꯨ ꯑꯩ ꯗꯨꯀꯥꯟ ꯉꯥꯏꯍꯥꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯁꯥꯗꯣ ꯍꯜꯂꯛꯄꯗ ꯄꯄꯥ ꯂꯩꯔꯛꯑꯒꯦ ꯍꯥꯏꯌꯨ꯫ ꯑꯍꯣꯏ ꯄꯄꯥ꯫ ꯀꯨꯝꯖꯥ ꯀꯌꯥ ꯍꯧꯈꯤ꯫ 12ꯇꯅ 2nd ꯄꯣꯖꯤꯁꯟꯗ ꯃꯥꯏ ꯄꯥꯛꯇꯨꯅ DMꯗ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯂꯟꯆꯦꯟꯕ ꯆꯥꯛꯁꯪꯗ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯂꯤ꯫ ꯑꯁ ꯍꯦꯟꯖꯥꯡꯗꯤ ꯀꯩ ꯊꯣꯡꯅꯤ ꯇꯧꯔꯤꯁꯤꯗꯤ? ꯒꯨꯂꯥꯞ ꯆꯪꯂꯛꯇꯨꯅ ꯏꯁꯨ ꯊꯣꯏꯕ ꯀꯩ ꯊꯣꯡꯗꯣꯏꯅꯣ? ꯄꯨꯄꯨ ꯍꯦꯟꯖꯥꯡ ꯂꯩꯇ꯭ꯔꯦ ꯁꯔꯦꯡ ꯉꯛꯇ ꯊꯣꯡꯖꯤꯜꯂꯒ ꯁꯖꯥꯎ ꯑꯃ ꯇꯧꯔꯁꯤ꯫ ꯒꯨꯂꯥꯞ ꯅꯐꯦꯠ ꯇꯧꯅ ꯐꯝꯊꯔꯛꯏ꯫ ꯑꯗꯨꯅ ꯐꯔꯗ꯭ꯔꯥ? ꯑꯁꯦ ꯍꯦꯟꯖꯥꯡ ꯂꯩꯇ꯭ꯔꯒꯅ ꯃꯦꯠꯂꯒꯅꯦ ꯑꯂꯨ ꯉꯧꯁꯤꯜꯂꯁꯤ꯫ ꯍꯣꯏ ꯑꯗꯨꯅ ꯐꯔꯅꯤ ꯄꯨꯄꯨ꯫ ꯂꯟꯆꯦꯟꯕ ꯃꯄꯥꯟꯗꯒꯤ ꯈꯣꯟꯖꯦꯜ ꯍꯧꯅ ꯀꯧꯔꯛꯂꯤ꯫ ꯀꯅꯥꯅꯣꯅꯦ ꯀꯧꯔꯛꯂꯤꯕꯁꯤꯕꯣ? ꯔꯥꯖꯅꯦ ꯆꯪꯖꯔꯛꯁꯅꯤ ꯂꯥꯎꯗ꯭ꯔꯗꯤ ꯃꯥꯗꯤ ꯆꯪꯂꯛꯄ ꯍꯩꯔꯣꯏ꯫ ꯔꯥꯖ ꯆꯪꯂꯛꯇꯨꯅ ꯚꯨꯠ ꯀꯧꯏꯁꯦ ꯈꯨꯝꯃꯛꯄ ꯀꯩꯗꯧꯋꯦ? ꯍꯨꯔꯥꯎ ꯊꯔꯥꯎꯗ꯭ꯔꯗꯤ ꯍꯦꯛ ꯌꯥꯗꯕ꯭ꯔꯣ? ꯅꯣꯡꯃꯇꯁꯨ ꯇꯨꯃꯤꯟꯅ ꯆꯪꯉꯛꯑꯣ꯫ ꯄꯨꯄꯨ ꯌꯦꯡꯉꯨꯁꯤ ꯅꯨꯄꯥꯁꯦ ꯃꯌꯨꯝꯗ ꯂꯩꯌꯦ ꯀꯥꯏꯅ ꯀꯥꯛꯇꯅꯒ꯫ ꯃꯥꯅ ꯄꯪꯀꯥꯛ ꯀꯥꯛꯄ ꯌꯥꯕ꯭ꯔꯣ ꯏꯁꯨꯗ? ꯅꯪꯁꯨ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯈꯤꯕꯗꯒꯤ ꯍꯦꯛ ꯂꯥꯛꯈꯤꯗ꯭ꯔꯦ? ꯍꯣ ꯑꯩꯗꯤ ꯑꯗꯨꯝ ꯂꯥꯛꯏꯌꯦ ꯅꯁꯨꯗ ꯍꯥꯏꯌꯨ꯫ ꯑꯩꯗꯤ ꯆꯠꯇꯕꯗꯧꯅ꯫ ꯅꯕꯥꯅꯤ ꯍꯦꯛ ꯊꯣꯡꯃꯤꯟꯅꯔꯣꯀꯣ꯫ ꯔꯥꯖ ꯄꯨꯄꯨ ꯍꯦꯟꯖꯥꯡꯅꯦ ꯑꯊꯣꯡꯕ ꯈꯔ ꯌꯦꯡꯕꯤꯔꯨꯔꯒꯦ꯫ ꯏꯁꯨ ꯊꯣꯏ ꯆꯥꯛꯇ ꯑꯃꯨꯛ ꯊꯥꯒꯠꯂꯝꯃꯨ ꯔꯥꯖꯁꯨ ꯁꯤꯗ ꯆꯥꯈ꯭ꯔꯁꯅꯨ꯫
ꯄꯨꯄꯨ ꯑꯩꯅꯕꯨ ꯆꯥꯗꯅ ꯍꯟꯒꯗ꯭ꯔꯣ ꯊꯤꯕꯣꯡ ꯂꯧꯕ ꯍꯥꯏꯁꯦ ꯃꯄꯥꯟ ꯑꯗꯨꯝ ꯊꯣꯛꯂꯛꯑꯦ ꯑꯗꯨꯅꯤ ꯅꯊꯤꯕꯣꯡꯗꯣ ꯅꯪꯗꯤ ꯑꯩꯈꯣꯏꯗ ꯆꯥꯗꯕꯅꯤꯅ ꯆꯥꯛꯇꯣ ꯊꯣꯡꯗꯣꯛꯃꯤꯟꯅꯔꯣ ꯅꯕꯥꯅꯤ ꯀꯣꯏꯂꯥꯞ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯆꯥꯛ ꯊꯥꯡꯒꯠꯂꯤ ꯔꯥꯖ ꯐꯝꯊꯗꯨꯅ ꯚꯥꯏ ꯅꯪ ꯄꯥꯞꯇꯤ ꯁꯣꯏ ꯄꯨꯅꯤꯀꯣ ꯂꯥꯟꯆꯦꯟꯕ ꯍꯥꯏꯐꯦꯠ ꯔꯥꯖꯇ ꯌꯦꯡꯂꯛꯇꯨꯅ ꯑꯩꯕꯨ ꯃꯤ ꯍꯥꯠꯂꯨꯔꯕꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯔꯥꯖ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯌꯦꯡꯉꯣ ꯅꯪꯅ ꯅꯥꯟ ꯀꯥꯔꯛꯄꯗꯒꯤꯅꯤ ꯊꯣꯏꯕꯤꯅ ꯅꯨꯡꯁꯤꯖꯔꯛꯂꯤꯕ ꯅꯪꯅ ꯇꯝꯕ ꯃꯐꯝꯇꯅꯤ ꯃꯥꯅ ꯈꯟꯗꯅ ꯇꯝꯖꯔꯛꯂꯤꯕ ꯉꯁꯤꯐꯥꯎ ꯃꯥꯅ ꯅꯪꯕꯨ ꯑꯗꯨꯝ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯁꯤꯗ ꯀꯩꯅꯣ ꯅꯪꯅ ꯁꯨꯡꯌꯥ ꯌꯥꯅꯤꯡꯗ꯭ꯔꯤꯁꯦ ꯂꯥꯟꯆꯦꯟꯕ ꯁꯨꯒꯠꯇꯨꯅ ꯑꯁ ꯚꯥꯏ ꯍꯧꯖꯤꯛ ꯑꯩ ꯃꯗꯨꯒꯤ ꯃꯇꯝ ꯅꯠꯇꯦ ꯑꯩ ꯃꯇꯤꯛ ꯆꯥꯗ꯭ꯔꯤꯕꯨ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯃꯇꯥꯡꯗ ꯃꯇꯝ ꯃꯥꯡꯍꯜꯂꯣꯏ ꯅꯨꯄꯤ ꯀꯣꯏꯔꯒ ꯃꯤ ꯑꯣꯏꯔꯣꯏꯗꯤ ꯅꯣꯏ ꯅꯇꯨꯅ ꯍꯥꯏꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯊꯣꯏꯕꯤꯁꯦ ꯅꯪ ꯄꯥꯝꯗꯕꯒꯤꯔꯣ ꯆꯥꯛ ꯊꯥꯒꯠꯅ ꯑꯁ ꯇꯣꯛꯑꯣꯕ ꯀꯩꯒꯤ ꯇꯣꯛꯄꯅꯣ ꯃꯁꯛ ꯍꯥꯏꯔ ꯁꯥꯊꯤꯒꯦ ꯐꯖꯩ ꯂꯥꯏꯔꯤꯛ ꯍꯥꯏꯔ ꯐꯖꯅ ꯑꯗꯨꯝ ꯂꯤꯡꯉꯤ ꯔꯥꯁꯤ ꯍꯥꯏꯔ ꯃꯇꯨꯝ ꯃꯌꯨꯝꯁꯨ ꯂꯤꯡꯂꯤꯕꯅꯦ ꯑꯗꯨꯝ ꯁꯤꯗꯕꯨ ꯅꯪꯅ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣꯕ ꯂꯥꯟꯆꯦꯟꯕ ꯊꯋꯥꯁꯥꯗ ꯑꯗꯨ ꯌꯥꯝ ꯊꯥꯒꯠꯂꯗꯤ ꯅꯪ ꯍꯦꯛ ꯑꯣꯏꯔꯣꯗꯅ ꯁꯅꯥ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃꯗꯤꯅꯦ ꯅꯍꯥꯟꯅ ꯀꯣꯏꯔꯅꯤ ꯃꯤꯀꯨꯞꯇꯨꯃꯛꯇꯗ ꯑꯩꯁꯨ ꯈꯪꯗꯕ ꯅꯠꯇꯦ ꯚꯥꯏ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜ ꯑꯃ ꯂꯩꯕꯅꯅꯦ ꯄꯄꯥꯅ ꯍꯥꯏ ꯇꯠꯇꯅ ꯚꯥꯏ ꯑꯩꯒꯤꯗꯤ ꯑꯩꯒꯤ ꯄꯄꯥꯅ ꯄꯨꯝꯅꯃꯛꯅꯦ ꯑꯩ ꯃꯇꯤꯛ ꯆꯥꯗ꯭ꯔꯤꯕꯨ ꯃꯗꯨꯒꯤ ꯋꯥꯈꯜ ꯈꯟꯕ ꯉꯝꯂꯣꯏ ꯑꯗꯨꯗꯤ ꯃꯇꯤꯛ ꯆꯥꯔꯗꯤ ꯌꯥꯒꯗ꯭ꯔꯣ ꯑꯗꯨꯏꯗꯤ ꯈꯟꯅꯕ ꯌꯥꯏ ꯔꯥꯖ ꯈꯪꯍꯧꯗꯦ ꯂꯟꯆꯦꯟꯕꯒꯤ ꯂꯨꯈꯝꯗ ꯊꯥꯔꯛꯇꯨꯅ ꯄꯥꯝꯒꯁꯨ ꯄꯥꯝꯃꯤ ꯃꯥꯜꯂꯦ ꯑꯗꯣ ꯍꯣꯔꯦꯟꯗꯤ ꯑꯩꯈꯣꯏꯅꯦ ꯍꯣꯏ ꯆꯠꯂꯨꯁꯦ ꯃꯔꯨ ꯄꯩꯁꯥ ꯂꯧꯕ ꯂꯥꯛꯑꯣ ꯍꯥꯏꯔꯛꯑꯦ ꯂꯟꯆꯦꯟꯕ ꯁꯨꯒꯠꯇꯨꯅ ꯈꯪꯉꯕ ꯅꯪꯒꯤ ꯊꯕꯛ ꯑꯃꯗꯤ ꯁꯣꯏ ꯂꯩꯔꯝꯂꯅꯤꯁꯦ ꯄꯄꯥ ꯂꯥꯛꯑꯒ ꯆꯠꯁꯦ ꯗꯨꯀꯥꯟ ꯆꯠꯅꯤ ꯍꯥꯏꯈꯤꯕꯅꯦ ꯊꯕꯛꯇꯤ ꯀꯥꯗ꯭ꯔꯣ ꯁꯟꯗꯦꯗ ꯅꯄꯥ ꯀꯅꯥ ꯀꯥꯒꯦ ꯑꯁ ꯀꯥꯎꯕꯨ ꯀꯥꯎꯏꯅꯦ ꯊꯧꯕ ꯍꯣꯏ ꯂꯥꯛꯂꯕ ꯃꯇꯨꯡ ꯆꯥꯛ ꯆꯥꯔꯗꯨꯅ ꯍꯩ ꯃꯍꯤ ꯊꯛꯂꯤ ꯊꯧꯕꯅ ꯒꯥꯔꯤꯗꯨꯅ ꯀꯅꯥꯅ ꯊꯧꯗꯣꯏꯅꯣ ꯔꯥꯖꯅ ꯄꯥꯕꯨꯡꯅ ꯍꯥꯏꯅꯤꯡꯉꯤꯗꯣ ꯈꯪꯉꯦ ꯑꯩ ꯊꯧꯖꯔꯣꯏꯀꯣ ꯄꯥꯈꯠꯅꯨ ꯅꯪꯅ ꯒꯥꯔꯤ ꯊꯧꯕꯁꯦ ꯑꯩ ꯐꯥꯎ ꯇꯣꯡꯕ ꯀꯤꯅꯦ ꯂꯥꯟꯆꯦꯟꯕꯅ ꯄꯄꯥ ꯊꯦꯡꯂꯦ ꯆꯠꯂꯨꯈꯤꯒꯦ ꯂꯝꯕꯤꯗ ꯍꯥꯏꯗꯨꯅ ꯂꯩꯔꯅꯨꯀꯣ ꯑꯍꯣꯏ ꯄꯄꯥ ꯔꯥꯖ ꯍꯣꯏꯒꯤ ꯃꯅꯦ ꯍꯣꯏꯗꯒꯤ ꯄꯩꯁꯥ ꯂꯧꯔꯕ ꯃꯇꯨꯡ ꯊꯣꯛꯂꯛꯇꯨꯅ ꯒꯥꯔꯤ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯅꯨꯄꯤ ꯑꯃ ꯈꯪꯊꯦꯡ ꯊꯤꯡꯖꯤꯟꯈꯤ ꯏꯃꯥ ꯅꯨꯄꯤꯗꯣ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯀꯨꯝꯊꯈꯤ ꯔꯥꯖ ꯑꯃꯗꯤ ꯂꯟꯆꯦꯟꯕ ꯄꯥꯈꯠꯅ ꯒꯥꯔꯤꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯑꯩꯈꯣꯏ ꯎꯖꯍꯧꯗ꯭ꯔꯦ ꯀꯌꯥꯝ ꯁꯣꯛꯀꯦ